Chainaगी potlamsing boycott tawkhrai Ladakh hauji India amadi Chainaगी marakta muknabagi thawdo ama laidiba asiga mari leinana ngasi National People Movement sinduna samu mokhongda Chainana saba potlamsing boycott tawbagi khongjang sangsingkhrai sangsinkhima khongjang asida Lok Sabha gi MP RK Ranjan su saruk yaki loinana down China Army we boycott Chinese product haiba kholau sung lauki khongjang asiga mari leinana Lok Sabha gi MP RK Ranjan haiki Ladakh ta haujuk laidiba India amadi China gi muknaba sina maram oiraga leba asigi mafam kayada China na saba potlamsing boycott tawbagi khongjang ama sangsiliba asi Manipur gi miyamna su mapung phana sakotminasi Chinese lanmi singna handak India gi ngamkhoi manungda yamna toina sanglaktuna khana bahuri handak ta Ladakh ta Indian Army gi personal kulrom hat ki bagi thawdo adu mipung khudimang nongaitaba phawri hen sumhana haiki ato payam na nongaitaba masu maru oiba content masang tang mem da share tawjaramge none da masin manau irak na dun sire ngasi numijung mamatung pung amarom tabada none police station gi manung sanba longmai part 1 village ti ising khong amada iroibada masin manau angang ani irak na dun sire laikhidraba pauthangawang rongmai saitro amasum sirayak thai rongmai sai manga jin thaingam rongmai gi masasingni pauthangawang class 1 tami aduga sirayak thaina class KG1 tamli hairi mama mapana labuk tu satlingai da thawdo odo thokibani hanis pausna makatari